Jacket ki mamangda akoy imay gi meray gi site gi nahanda gi Delhi da lakcharaga memorandum budi President of India amasung akoy gi party president mogi BJP ki party president Devi Nanda da memorandum pizagre adu buloina na mogi memorandum pi bachapa matamda moi reception dagi President of India gi dagi unabagi moi appointment do thabe yai haidana aduga du moi unaba pibani haidana nahandagi koi memorandum pina adugi numitmakta da akoi su unabagi keno se appointment gi damakta su thajagi bado moina nahandi chalbo matamda boy update se kemta leramdre ngarang se adubu update se leramdabadagi akoi kamai tawsike moi phone number kai ka budi tap pire adubu ngarang se koina phone se tawjaraga no matamda mande heyeng sida moi update to pige di hai adu oibata sumoina update sumaina sumatam manghal namdana sumaina akoi bu kanu na lehamba gi post ta se na nuaite akoi na pisan gi pot to koi tang manga oirangani haina ai khalli ado masigi post da ta se na akoi center da tawbiri ba punamak haibadi center sina akoi gi ngarang makta su akoi gi Home Minister Amit Shah ji na date phone da mana thokiba order du gi matung na tang nipan da gi free movement rejung to halani haiba potu da imai bel ibu upa kaya mana adu gi damakta se ka poki da chetkani na to matam na ngarang sekmai de gi ngarang so mana lan mangam kide adu bu masi yam nungai jati ba maramdi akoi gi CM na resign to graba matung da kai gumba ma sarkar ama semba ngamdre leiri ba MLA me amna su adu gi mathakta mu President rule se thamjala President rule se thamjala kansida ngasi na amu President rule bauta moina order do moina accept to the bigi pot amala ko matam sida aina sonda haijari ba pot moi gi center gi leiriba mayam da moida thariba memorandum moida piri ba koi gi appointment gi to bose moina sida accept to ka bose muaite hoji bo moi reason kem ta haide hayeng budi haige hari hayeng sida ngai jaraga ai hangsit se Imphal thukcharani Imphal thola kanda koi gi mai gi mairana makata bakari step ama lobo tage haiba poto madu longjarani ngasi aina Delhi da pisaliba tawribase kai maram gi no haiba dadi tasengna khoina matam amada state sarkar do leinga de sarkar da tainarami hojiti article 356 talai khabani na governor na pai khabani na madu ki responsibility puna makto center gi oibom thokpani na center da so khoina masigi pot khudi makse demand khudi makse changjalakpani akhoina tasengna imai gi mairana tumina leiba leite mai gi khongthang du gi matung ina khoi thangba khongthang ni tasena khoi imai mairadi move toba adregi kano toba dum amta pamjaba nate asun ba step to chalaga moi da thengna ba haiba poto madu gi khongthang da ngasi aina Delhi da kem tawraga leijabani adubu hayeng boxi yengam matung hayeng sida kai gum kano tawdraga di hangchi chai de thoidana thokchara aga aduga imai gi mairagi ima singa loina na kai makha taba ipraja miyanga loina na kai toksige haibado khana bagi matam do aina Imphal da Manipur da yojara kanda miyam ga tanaminera si masi haira ga ngasi video solution